Imphal West District amasung Kangpokpi District ani ke tainabada leiriba Kangchup Chingkhong amade Koutruk ta ngasisu makha tana Kuki Militantsingna Bomb yauna landarakhre haujik fawbagi oina sokapan gi paudi leitri ngarang numidang athengbadasu ngaihak leiraga potha nongmei kapshilaki haire ngasayukta gi hauraga Kuki Militantsingna Kangchup amade Koutruk hairiba mafam singasida bomb yauna landarakhibane adubo Kangchup ki di khara nemle Koutruk hairiba khul asidade haujik fawba lepa leitena nongmei kapnare Makoina khulmaya nakna changshilakpa haure masida khunja singna mipainare haide Hauzik thaudok thofamda aikhoigi paumi 79 livestream leidi thaudok asigi matangda mafam madudagi telephone da ELITETV gi news editor da thamlakpa wafam punna meeting taminasi Tokiba thaudok asigi matangda akhoi hauzik mafam maduda akhoi paumi 79 livestream leidi ayu angan madagi hongna mang mafam maduda akhoi coverage ong lakbani 79 maroina ngasigi thaudok si kamaina thokibano haiba akhoi miyo ama Kuki Militantsingna Bomb asu leigidrebagi paulei pung kya de khutang naba horaki kamane toki detail ang sambiu hadige ani ngasi pung manga dagi koi khutong ba hokni ai do khutong na koi Kuki Militantsingna koi khunga ba magai ronda ndading ronda hana pung atala ba mutunga nongmei round ya amaka adu kunna kunna do halaga kapada bomb yauna kapa mutunga koi Kuki Militantsingna leigidre legitimate Kuki Militantsingna hujui oinadi akorom kenomda kundaromda kulomda pokomte moina mogi mageda sibanina adu hujikse mogi ageda leigre adu hujui pogi oinadi makta kamna batna hujui yamkanna kuthongna badi thongadri adu hujik makta moina kapak pogi makola dum tari mafum aduki film de kamain tawri akhuna tabada khoi khunja mafum aduki Kuki Militantsingna numei kaptharak ba bom kaptharak bada mafum aduki khunja singsu mi paidena cheni haiba paulei aduna hoji kar film de leiri security force gi ehan force somna lokpa lakpra adu dagana Assam Rifles ki kambu lakpra mafum duda kar film de leiri 79 hoji pogi oinadi security koi lakpa kopagi mamiti tadri adubu hoji haiba khoi Kuki Militantsingna do khoi Sing matakta laramdagi akhoi kumdaraga mayai wadagi khoi kun manak nanga changel aga kapak pugi mamitari aduna akhoi Koutruk leiba kunga sinje khoi ni painare machi karam thogadabano aidi mon lakchalakadoribra haiba potu hoji ni painari okay ai makha taba paul leptra labjage bikum nom single review 79 thank you so much